sigi issue sibu hena chaothoknaba sinba kangbu leitaba natte adagi sigi wathok si makha sathaningba mi leitaba natte adu ayambana di santi pame santi pamadu gi maramda hate handak matak rajiri da laiba development si community ni wari sana gane even madai da koi government gi role kayam yaw de tudi kona khangani ai khoi day night ngang mak honorable prime minister na hairi do day night hairi ba community mayam gi masel gi marakta wari sana ga solution am porok na honari even jiri sigi kudam mamakang ne say the center gi support yaw ni government gi support state government gi yaw ni lo yaw kan ni koi santi lei si ga hare so matang tor kan da yam thuna santi la kani aduna wakai ngang na gumsi wakai ngang bi gano akoi punjun na bo honasi punjal la kan da ikoi gi pandam do hana leminari ba ikoi myam tek ta kai na dum leminasi anouba niyom kai na lakpo sidum khataki mathakta ikoi legal gi oiba ain gi oiba tabuk chathasi hana leidiba mayam do koi nungsi sana leise josi loi bham ta re hana khangnaram da bani hana hana kuning opo ore boning obo natte haiba si osi di bhap ta re auna I honorable prime minister mane am seriously ai khoi gi issue sibu mamut tana naina birakanda yam details waina thambi gi ba aduga manipur praja miyam gi damakta athuba matam da mana I tum da sadane koi santi porona bu honori ne haibi gi message itself I am appreciative aduga manipur praja miyam na su appreciative gi gani na things